Khutlai paiduna ehou sagatpa khak nattana kolom paiduna leibak asi thugainaba hotnabagi mami tarakli cheksinba mathou tai afaba leibak ma state ama sagatpada koi masel punsindana oithokle haina chief minister N.Biren na phongdokre wafam asi lengak ta sinduna ahan Manipur Rifles Battalion gi parade ground ngasi pangthokiba Rashtriya Ekta Diwas National Unity Day gi thoram sarukyatuna phongdokhibani leibak asi gi ahan home minister oikiba Sadar Vallabhbhai Patel gi chamaga nifu tarelak suba mapok numit kamari leina pangthokiba thoramadu da lengak ke minister Singh MLA Singh Chief Secretary DGP BSF and CRPF ki official Singh loina lengak ki tongan ba department ki maroiba mioi sing su sarugyaki thoramadu ki sarukama oina CRPA BSF IRB MR amadi NCC ki unit singna march pass susake Chief Minister na makhatana phongthokiba da leibak asi apun basaktam sagatpada hanba Home Minister oikiba luching masin na lawramba thodang aikoina kaufam thokte numira se akoi khudingmak na lubna lofam thoi leibak asi thugaina na hotnabada Khutlai paiduna ehou horiba khak nattana human rights amadi NGO ki namada foreign funding loba kolom paiba sing leire cheksinba mathou tai haina Prime Minister na phongdokiba laikre wafam asi tarain lofam thokte atopa leibak sing na leibak asida tangdu leitaba leitanaba tattana hotnai haibase koina khangba tangai fade Prime Minister Narendra Modi amadi Home Minister Amit Shah ki liching makhada ahongba chawkhat khongthang kya purak pangamlei leibak asi awang nokpok state singna thodok ama hek thokpaga army thazilamba adu ngasidi thodok adu meeting changnanaba leibak asi ki minister sing official sing oina tharaktona yengsil halei aikoi masal punsintana punba state ama leibak ama sagat poithokloi amana ama namthabagi mahut aikoi punna hingminaba hotnaba mathou tai amarom da hayeng Churachandpurda Kuki Chin Mizo Furuki Zawangkut kumai pangthokatoriba sidai khoi puna sarugyasi apunbagi saktam sagatpada aikoi amanamagi culture ikai khumnaba mathou tai haba wafam sing thamki circle ni har kanda civil organization ni har kanda NGO ni har kanda international ki China da funding loga Britain da funding loga America da funding loga human rights ki mingda India would destabilize the honorable Manipur would destabilize the honorable report Manu would the honorable Prime Minister we how was it Singra ke ama apun ba Bharat ma siyampan na ba honorable mana low ki ba du program du ni se ko lingsen ga ma ki makta Rashtriya Diwas na pangtuis ai koi masir unsen nadragadi sagatpa afaba Manipur muslim mamoi akoi ethnic lined ethnic based politics ek to ina hajabu dokse let us start to talk about Manipur akoi district walam da khanaraga community emagi walam maitai gi ngang leiraba kuki gi ngang leire naga gi ngang leire pangan gi ngang leire akoi kramai dong apun Manipur mamang se